Corruption Leitre Haina Bjp Leingak na Laoriba Asi Meeyam Da Oot Chaibani makoina corruption Leitre Haina si corruption tawbada free oina tawre apanba amata Leitre Haibani haina Mpcc gi Vice President Haresor Goshamina Leingak ta Maral Sikre Hiramasig matang da Congress baban da pangthokpa paugi mifam amada wafam ase mangna haikibani mifam aduda mahangna makataraduna state asida hoji corruption chada chamalai madugi khudam haibabu India government ki Prime Minister Narendra Modi masamagna chairperson Oidaba Niti Ayog ki charge sheet and pending corruption case ta Manipuri si chada chama backdrop laiduna khwaidagi corruption tauba leibak singi manungda ahan boide masigi sumathakta state asida Meeyam mangda apaba saba yana bahaiduna semkiba anti corruption cell mathau tauba ngamdabadagi vigilance department ta amuk pushin amuk haidok tauduna sanaraga leiba corruption gi charge ta lupa lakh 63 ga konana office tagi fakiba PMJSY gi officer hauzik fauba trial taudaba amadi case makha chathadana tumina lesin kiba masigi sumathakta lanai karbar macha macha tauduna yu yonba khara phare haiduna trial taudana khabarda pauda haptuna mimang de hekta puthokpa makha tana action lokhatpagi pauna fangdaba masigumba amotpa thabak singa sina lengak asi corruption tawi haibagi chap chaba khudam oiri masida fajaba wahai wata fajaba ming thondana mi bu apangba sibagi mahutta thabakna khara su onthokna ba hona haningi haina makha taki Corruption to Womatamda, Pasha Piva Misu, Aduga, Logo Misu Pani, Sivukari no Haribo. Yampaza theory that a Piva to Su, a Koisu Yai, Madusu, a Piva to Su, Madusu crime, money in the Lorasi, Aduga, Koi, Laoriba to Su, as over crime, money in Lorasi. Adu Kanana, hide practically and Kanda de Kanana, Piriba, Aisu, Laoriba, Masu, Anima punishment, Panga, the Kanana over Hydorka do it. Yam the power that the young Padaba, Sigma sarcastic over Wayota Yam Sinava, practically in a Lakandana, zero setpa, Sigma poaching a Sikara Muni Yanaga, corruption, Manipuri, root out Tonava, Mangan Ginava, Adua, Mutakinava, Honava, Tamui Siena, Honava Changi, Sin Kana, Ngangduna Yaroi, Madu, government of Indiana, Pongiva, Sigumba Niti Ayoki, report, as in a Susaki or